Asigi Prime Minister Narendra Modi na atopa state ki BJP ki MLA sing unabagi matam lairabasu Manipur da thokliba chahi ani helaba Manipur ki irang asi loishinna nabagi damak Manipur ki MLA sing Prime Minister unanaba hotnarabasu unabagi matam pidri na thaiduna thamdi haina All India Congress Committee ki senior leader Jairam Ramesh na mahaki official X account da phongdor leoza wafam ase kamaini yengbe si masi tasena ha kana de me hamna adum haina de ne khoi man ki baat ka motaning de ga ne ko radio ku thuai du ne ba adu de yone ngasi bo manipur da sahi ani hindel abasta han law lai du ne ba atop ma ukraine chalore adu tore ada tore mapan da adu yana na khona na sinari lo ne however khoi gi leiba munung sida de khoi gi ma gi leiba si manung leiba manipur di mana prime minister oiba lam sigi say ani chupna mai chalaba lamsida nongta ofumma phondokriba adagi nongta laktriba sina haibudi akoi ji mathauta de hausa man ro akoi noi thobol taw akoi noi yamna kan to ko pot amani aduna yeng da sue ngang da sue ta da sue haibigi yamna step motherly treatment haija ta ko yamna akoi gi lebang sa ta da haitare yam sen haija kanadi aduna leader mo bigi matik chai ra ha question du wa ne adu hanaki akoi gi BJP lengak si di taseng hai kana double engine ne hai wa ne hujiti lawyer ne engine ja pujai chai aduna hoi India gi larger political scenario di BJP gi su madda mapangan kaliba adai magi money back hai jab ta ko sel pai ma amna backing to ba du gumba party mari oribani adu ta ka su political party mana adum mapunji super dum natraga ai kano sahi cham di akhona dum palani haiba makti leitena ana nongodi dum masan numitak pai masan tabne akhoi gi su yengbiro hujik chief minister leibra leitre natra akhoi hujik MLA leiba leitre manipur se kana palige mapandagi akhoi laiba akhoi home secretary manupa amana governor ore akhoi gi amana chief secretary ore amana DGP ore serisi akhoi local keno amu yog hai tar leaders amu yog hai tar akhoi isana isabu ngaksabu ngambagi akhoi ne pijeba hak to leitre habane aduna modi gi akhoi gi Narendra Modi gi mai wakhalon sidi tasena hai kan sidi akhoi gi wahi dadi yamna phajara kan sida akhoi gi chindri yam phajara kan sida thabak to torpa kan dadi akhoi gi onatena wahi jaba tare adu gi wari ni manipur da su koina mi hanaraba sinaraba so aba pallaba sida nongtang la kan sida wahai amu wahai ta gadi hujik hayngwai vote manung da ami chana la kan sida adu hada di handak moi ga chaw mai thiu moi rena congress ki akana BJP ge congress na thumping victory mani phangi sing da su tam da su adu mathangi vote la pa kan da BJP kya ka dori ge hai wahang du ne hoi hangning se ata gadi magi party hai jab ta khoi gi masagi ojeriba party sigi leiba khoi MLA myam sing haja batare 36 moi myam gi interest ta kai mu yeng bidra adu BJP je manipuram thusum madam yare ha ran ta khoi je hujik ha ba banana republic ke mong da khoi experimental loiba myam lan dagi keno adum thola kan sida dum khaibung taina hala kan sida dum so thamala kan sida khoi gi tongan ba experiment haja batare ko khoi gi deep state ki military gi intelligence gathering exercises natraga khoi lalobo phabagi thong sing sida dum chatha halaga thamaga sida khaibung adugi akoi chapu dum sor thamnu do adu mong du yengala kan sa khoi manipur sidi pra khoi gi tongana tar kan sida khoi gi masigi lam sida khoi nungsi gi dong te masim de khoi gi experiment tor ke no tobi abi yang se na khoi je lab manung thamaga sida manipur se laboratory manung thamaga tongan hida ka pa kan sida kari tor ke kai mai tor ke karam ba cancer tholoke na ta karam ba kaya chingsi da suloke akoi na kamai control to ya we have the mind to no khoi lab red haja batare ko akoi gi laboratory level uchi mu gi mong da leba adum state amon to pira ha bu do mai ui akoi mu jo kan